ꯅ ꯁꯦꯜꯂꯛꯄꯤꯗ꯭ꯔꯕ ꯑꯩꯗꯤ ꯏꯄꯥꯝ ꯊꯥꯗꯣꯛ ꯆꯠꯈꯤꯅꯦ ꯍꯥꯏꯁꯤꯅꯤ ꯆꯠꯈ꯭ꯔꯣ ꯈꯨꯗꯤꯡꯃꯛ ꯆꯠꯄꯤꯈ꯭ꯔꯣ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯤꯡꯃꯤꯟꯅꯕꯗ ꯃꯣꯠ ꯆꯥꯟꯅꯔꯣꯏꯗꯣꯏꯗꯤꯅꯦ ꯀꯩꯗꯧꯅ ꯌꯨꯝ ꯄꯥꯜꯂꯛꯏꯅꯣ ꯆꯠꯈ꯭ꯔꯣ ꯆꯣ ꯑꯩ ꯊꯣꯛ ꯂꯩꯔꯨꯔꯒꯦ ꯆꯠꯈꯤꯅꯤꯌꯦ ꯅꯪꯒꯤ ꯌꯨꯝ ꯑꯄꯠꯄꯁꯤꯗ ꯂꯩꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯑꯩꯕꯣ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯑꯩ ꯌꯨꯝ ꯑꯄꯠꯄꯗꯤ ꯍꯥꯏꯔꯛꯀꯅꯨ ꯌꯨꯝꯁꯤꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯈꯤꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯨꯝ ꯄꯠꯄ ꯀꯥꯏꯅ ꯅꯪꯅ ꯌꯨꯝꯅ ꯀꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕꯅꯣ ꯅꯪ ꯀꯌꯥꯝ ꯆꯥꯎꯕ ꯃꯤꯅꯣꯕ ꯂꯥꯏꯔ ꯁꯨꯗꯅꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤ ꯁꯣꯛꯄꯗ ꯑꯩ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯆꯠꯈ꯭ꯔꯣ ꯂꯩꯕꯤꯅꯨ ꯑꯩꯅ ꯍꯦꯟꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯅꯄꯥꯝ ꯆꯠꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯪ ꯇꯨꯃꯤꯟ ꯂꯩꯕ ꯑꯃ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯅꯪꯗꯤ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯃꯥꯏ ꯁꯨꯝ ꯂꯩꯍꯧꯅꯤ ꯁꯨꯡꯖꯥꯎ ꯆꯥꯎꯈꯠꯄꯁꯨ ꯉꯝꯃꯣꯏ ꯂꯩꯈꯥ ꯇꯥꯔ ꯑꯗꯨꯝ ꯂꯩꯍꯧꯅꯤ ꯅꯪ ꯋꯥ ꯌꯥꯝꯀꯅꯨ ꯅꯪ ꯆꯠꯅꯤꯡꯉꯝ ꯅꯠꯇ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯏꯅꯥꯛ ꯂꯥꯛꯀꯅꯨ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯅꯅꯦ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯇꯥꯔꯕꯁꯨꯅꯦ ꯑꯩ ꯉꯥꯟꯅ ꯅꯨꯡꯉꯥꯏꯔꯗꯝꯃꯤ ꯇꯥꯁꯤꯛꯄ ꯍꯣꯏ ꯈꯒꯁꯨ ꯆꯩꯌꯨꯅꯦ ꯅꯨꯡꯁꯤꯔꯤꯅꯦꯗꯅꯕꯨ ꯅꯪ ꯄꯥꯝꯗꯕ ꯊꯕꯛ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯤ ꯍꯤꯡꯃꯤꯟꯅꯕꯗꯤ ꯂꯥꯏꯗꯅ ꯅꯣꯏ ꯄꯨꯟꯅ ꯂꯨꯃꯤꯟꯅꯔꯣꯏꯗ꯭ꯔꯕ ꯅꯣꯏꯕꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯉꯝꯗꯦꯅꯦ ꯇꯥꯁꯤꯛꯄ ꯏꯁ ꯅꯪ ꯃꯉꯥꯏꯔꯦ ꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇꯕꯩ ꯃꯑꯣꯡꯅꯤꯅꯦ ꯆꯩꯌꯨ ꯍꯥꯏꯗꯅ ꯊꯤ ꯆꯩꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦꯅꯦ ꯐꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯃꯗꯨꯁꯨ ꯌꯥꯗꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯒꯗꯤ ꯇꯥꯅꯕ ꯍꯥꯏꯕ ꯑꯃ ꯆꯪꯗ꯭ꯔꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯤꯕ ꯇꯥꯁꯦꯛꯄꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩ ꯅꯨꯄꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯇꯥꯁꯦꯛꯄꯁꯨ ꯉꯥꯡ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯁ ꯃꯤ ꯃꯃꯥꯡꯗꯒꯤꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯅ ꯉꯝꯕ ꯁꯥ ꯂꯩꯔꯤꯃꯤ ꯅꯪꯕꯣ ꯀꯔꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯉꯝ ꯂꯩ ꯑꯗꯨꯕꯣ ꯑꯁ ꯌꯥꯗꯦꯅꯦ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯗ ꯑꯗꯨꯝ ꯍꯣ ꯑꯗꯨꯗꯅꯤ ꯄꯨꯟꯅ ꯂꯨꯃꯤꯟꯅꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯂꯨꯃꯤꯟꯅꯒꯗꯕꯗꯨ ꯅꯠꯇꯦꯅꯦ ꯂꯨꯞꯄꯤꯕꯅꯤꯅꯦ ꯍꯥꯏꯕ ꯉꯝꯗꯕꯩ ꯋꯥꯅꯤꯅꯦ ꯑꯁ ꯀꯣꯛꯀ ꯁꯥꯏꯗ ꯑꯩꯗꯤ ꯇꯥꯁꯦꯛꯄ ꯑꯩꯕꯨ ꯌꯥꯝꯅ ꯗꯨꯛ ꯏꯖ ꯂꯩꯇꯕꯒꯤ ꯇꯥꯏꯞꯇ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯍꯩ ꯌꯥꯝ ꯊꯤ ꯉꯝꯈ꯭ꯔꯖꯥꯠꯅꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯤ ꯄꯣꯠꯅꯤ ꯉꯥꯡꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯃꯥꯏꯗ ꯑꯣꯟꯖꯜꯂ ꯂꯧꯁꯟꯒꯦꯅꯦ ꯃꯊꯧꯗꯤ ꯂꯩꯇꯗꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯤ ꯇꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯣ ꯐꯔꯦ ꯑꯩ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯣꯏꯀꯣ ꯑꯩ ꯀꯔꯤꯝ ꯉꯥꯡꯖꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩ ꯅꯪꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯔꯒꯁꯨ ꯂꯥꯛꯏꯗꯅ ꯑꯩꯅ ꯏꯕꯥꯅꯤ ꯅꯣꯡꯃꯗꯤꯅꯦ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏꯗꯕꯅꯤ ꯀꯔꯤꯕ ꯀꯩꯁꯨ ꯅꯠꯇꯦ ꯃꯁꯛꯁꯤꯒ ꯑꯁ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯅꯦ ꯏꯌꯥ ꯅꯨꯄꯥꯗꯨꯁꯨ ꯐꯠꯇꯕ ꯅꯠꯇꯦ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯑꯗꯨꯒꯤ ꯍꯣ ꯐꯔꯒ ꯏꯃꯥ ꯂꯩꯔꯨꯔꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯏꯃꯥ ꯁꯤ ꯉꯥꯎꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯁꯨꯝ ꯏ ꯀꯥꯔꯛꯀꯗꯧꯔꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯅꯦꯕ ꯑꯁ ꯅꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯕ ꯉꯝꯃꯗ꯭ꯔꯥ ꯍꯥꯏꯕ ꯍꯣ ꯉꯝꯃꯅꯤ ꯑꯩꯗꯤ ꯉꯝꯃꯗ꯭ꯔꯣ ꯉꯝꯃꯅꯤ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯤꯗꯤ ꯄꯨꯔꯥ ꯃꯁꯤꯗꯤ ꯂꯩꯈꯠꯂꯝꯃꯦꯗꯅ ꯇꯧ ꯂꯩꯈꯠꯂꯦ ꯏꯃꯥꯒꯤ ꯃꯁꯛꯇꯨꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯆꯠꯂꯦ